ꯋꯥꯔꯤꯁꯤ ꯍꯧꯗ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯔꯥꯏꯇꯔꯒꯤ ꯃꯐꯝꯗꯒꯤ ꯊꯝꯕꯤꯔꯛꯄ ꯋꯥꯔꯣꯜ ꯈꯔꯗꯪ ꯊꯝꯖꯒꯦ꯫ ꯁ꯭ꯀ꯭ꯔꯤꯟ ꯇꯥꯏꯝ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯒꯅꯨ ꯍꯥꯏꯅ ꯗꯣꯛꯇꯔꯒꯤ ꯑꯦꯗꯚꯥꯏꯁꯇꯒꯤ ꯃꯇꯝ ꯈꯔ ꯋꯥꯔꯤ ꯂꯦꯞꯆꯔꯨꯔꯦ꯫ ꯐꯣꯟꯗ ꯌꯦꯡꯂꯒ ꯏꯈꯤꯕ ꯋꯥꯔꯤ ꯑꯣꯏꯕꯅ ꯃꯌꯥꯝꯗꯒꯤ ꯅꯨꯃꯤꯠ ꯈꯔꯅꯤ ꯊꯥꯞꯅ ꯂꯩꯖꯕꯅꯤ꯫ ꯁꯤꯗꯒꯤꯗꯤ ꯑꯗꯨꯃꯛ ꯂꯦꯞꯇꯅ ꯍꯥꯞꯄ ꯉꯝꯕ ꯑꯣꯏꯖꯒꯦ꯫ ꯋꯥꯔꯤꯁꯤꯕꯨ ꯃꯌꯥꯝꯅ ꯊꯋꯥꯏ ꯍꯛꯆꯥꯡ ꯍꯥꯞꯄꯤꯔꯝꯃꯨ꯫ ꯊꯃꯣꯏꯒꯤ ꯁꯩꯍꯧ ꯈꯣꯡꯊꯥꯡ ꯑꯍꯥꯟꯕ ꯈꯣꯡꯊꯥꯡ ꯃꯥꯅ ꯀꯥꯏꯔꯕꯁꯨ ꯑꯗꯨꯃꯛ ꯂꯦꯞꯇꯅ ꯆꯠꯄꯅꯤ꯫ ꯃꯤꯑꯣꯏꯕ ꯀꯅꯥ ꯑꯃꯅꯁꯨ ꯈꯣꯡꯊꯥꯡ ꯑꯁꯤꯒꯤ ꯆꯩꯁꯨ ꯑꯣꯏ꯫ ꯑꯩꯕꯨ ꯉꯥꯏꯔꯝꯒꯗ꯭ꯔꯥ ꯉꯝꯅꯃꯛ ꯏꯊꯟꯇ ꯂꯥꯛꯄ ꯄꯨꯟꯁꯤꯒꯨꯝ ꯏꯊꯟꯅꯇ ꯆꯠꯈꯤꯒꯗ꯭ꯔꯥ ꯋꯥꯍꯪ ꯆꯥꯝꯃ ꯍꯪꯕ ꯄꯨꯟꯁꯤꯗ ꯄꯥꯎꯈꯨꯝ ꯆꯥꯝꯃ ꯄꯤꯅꯕ ꯅꯪ ꯂꯩꯌꯨ ꯑꯩꯒꯤ ꯏꯅꯥꯛꯇ꯫ ꯅꯠꯇꯦ, ꯃꯥꯏ ꯀꯦꯜꯚꯤꯟ ꯑꯁꯤꯅ ꯃꯃꯤꯡꯁꯨ ꯃꯁꯛꯁꯨ ꯈꯪꯗꯕ ꯅꯨꯄꯤꯗꯨꯕꯨ ꯑꯩꯉꯣꯟꯗ ꯁꯤꯗ ꯂꯥꯛꯄ ꯉꯥꯏꯌꯣꯅꯦ꯫ ꯃꯥꯅ ꯊꯕꯛ ꯇꯧꯔꯕꯅꯤꯅ ꯊꯕꯛ ꯆꯠꯈ꯭ꯔꯦ꯫ ꯑꯩꯕꯨꯅ ꯋꯥꯍꯦꯡ ꯂꯩꯀꯥꯏꯁꯤꯗ ꯑꯉꯥꯎ ꯑꯐꯩꯒꯤ ꯍꯣꯏꯕꯩ ꯇꯥꯏꯞꯇ ꯃꯥꯅ ꯑꯣꯏꯔꯒ ꯑꯩꯕꯨ ꯁꯤ ꯊꯣꯡꯁꯤꯗ ꯀꯌꯥꯝ ꯀꯨꯏꯕꯧ ꯐꯝꯗꯣꯏꯅꯣꯕ? ꯂꯨꯄꯥ ꯆꯥꯝꯃꯁꯤꯒ ꯀꯩꯅꯣꯕ ꯑꯩꯅ ꯆꯥꯗꯣꯏꯁꯤꯅ? ꯃꯅꯤꯄꯨꯔ ꯄꯨꯝꯕꯒꯤ ꯆꯤꯟ ꯊꯤꯔꯛꯇꯣꯏꯅꯤ ꯌꯦꯡꯉꯣ ꯉꯁꯤ꯫ ꯊꯣꯡ ꯃꯆꯤꯟꯗꯨꯗ ꯅꯦꯛ ꯇꯥꯕ ꯃꯈꯩ ꯐꯝ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯍꯦꯛ ꯄꯦꯟꯒꯩ ꯁꯣꯜꯂꯤ꯫ ꯆꯩꯔꯛꯇꯨꯗ ꯃꯥꯒꯤ ꯃꯃꯥꯡ ꯆꯍꯤ ꯇꯪꯈꯥꯏ ꯍꯦꯜꯂꯕ ꯑꯍꯜ ꯅꯨꯄꯥ ꯑꯃ ꯂꯥꯛꯇꯨꯅ ꯂꯦꯞꯂꯩ꯫ ꯑꯃꯗꯤ ꯐꯝꯂꯤꯕ ꯃꯥꯒꯤ ꯂꯦꯡꯁꯨꯝꯗ ꯄꯣꯞ ꯄꯣꯞ ꯍꯥꯏꯅ ꯊꯥꯔꯤ꯫ ꯃꯈꯨꯠꯅꯁꯨ ꯏꯪꯒꯤꯠ ꯄꯤꯔꯤ ꯍꯧꯒꯠꯂꯛꯎ ꯍꯥꯏꯕꯒꯨꯝ꯫ ꯄ꯭ꯔꯗꯤꯞꯇꯨ ꯍꯧꯒꯠꯂꯛꯇꯨꯅ ꯅꯨꯄꯥꯗꯨꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯀꯀꯥ, ꯀꯔꯤ ꯇꯥꯛꯄꯤꯁꯤꯒꯦ?" ꯈꯨꯝꯂꯛꯇꯦ ꯅꯨꯄꯥ ꯑꯗꯣ꯫ ꯃꯗꯨꯒꯤ ꯃꯍꯨꯠ ꯃꯥꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯃꯅꯤꯡꯒꯤ ꯄꯤꯈꯥꯎꯗꯒꯤ ꯄꯩꯁꯥ ꯕꯦꯒ ꯑꯗꯣ ꯂꯧꯊꯣꯛꯇꯨꯅ ꯆꯥꯝ ꯆꯠꯄꯤ 2 ꯂꯧꯊꯣꯔꯛꯇꯨꯅ ꯄ꯭ꯔꯗꯤꯞꯇ ꯄꯤꯔꯒ ꯍꯥꯏꯔꯛꯏ, "ꯁꯦ ꯁꯤ ꯄꯥꯏꯁꯜꯂꯣ꯫ ꯅꯪ ꯀꯀꯥꯁꯨꯅꯦ ꯌꯥꯝꯅ ꯂꯩꯕꯗꯤ ꯅꯠꯇꯦ꯫ ꯌꯦꯡꯉꯣꯏ, ꯅꯪ ꯇꯤꯛ ꯇꯤꯛ ꯆꯥꯎꯔꯤꯕ ꯅꯁꯥꯅꯤ꯫ ꯑꯔꯦꯝꯕꯗ ꯐꯠꯇꯕ ꯆꯤꯟꯖꯥ ꯅꯤꯁꯥꯅ ꯅꯁꯥꯕꯨ ꯃꯥꯡꯍꯟꯒꯅꯨ꯫ ꯌꯨꯠ ꯅꯈꯣꯏꯅ ꯇꯤꯛ ꯇꯤꯛ ꯂꯥꯎꯅ ꯇꯤꯡꯖꯪ ꯀꯥꯏꯁꯪꯗꯅ ꯂꯩꯔꯕ ꯀꯥꯟꯗ ꯏꯃꯥ ꯂꯩꯕꯥꯛꯁꯦ ꯆꯥꯎꯈꯠꯂꯛꯇꯣꯔꯤꯕꯅꯤꯅꯦ꯫ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯀꯀꯥꯅ ꯍꯥꯏꯁꯦ? ꯌꯨꯝꯗ ꯍꯜꯂꯣ, ꯑꯗꯨꯒꯅꯦ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯣ꯫ ꯋꯥꯈꯜꯗ ꯂꯣꯏꯅ ꯂꯩꯕ ꯉꯥꯛꯇꯅꯤ." ꯋꯥꯍꯩ ꯈꯔꯁꯦ ꯍꯥꯏꯕ ꯂꯣꯏꯔꯕ ꯇꯨꯡꯗ ꯄ꯭ꯔꯗꯤꯞꯇ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯈꯪꯀꯣꯟ ꯀꯣꯟꯁꯤꯜꯂꯤ꯫ ꯃꯇꯥꯡꯁꯤꯗꯗꯤ ꯄ꯭ꯔꯗꯤꯞꯇꯤ ꯄ꯭ꯔꯤꯊꯤꯕꯤ ꯃꯄꯥꯟꯗ ꯄꯥꯏꯊꯣꯛꯈ꯭ꯔꯦ꯫ ꯉꯁꯥꯏ ꯃꯈꯩ ꯇꯧꯔꯤꯕ ꯉꯥꯡꯂꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯃꯥꯗꯤ ꯃꯃꯩ ꯃꯀꯣꯛ ꯑꯃꯠꯇ ꯁꯝꯅꯈꯤꯗ꯭ꯔꯦ꯫ ꯆꯨꯝꯗ꯭ꯔꯤꯡ ꯂꯦꯞꯐꯝ ꯊꯣꯛꯄ ꯑꯃꯒꯨꯝ ꯂꯦꯞꯈ꯭ꯔꯦ꯫ ꯅꯨꯄꯥꯗꯨꯗꯤ ꯀꯣꯟꯁꯤꯜꯂꯤꯕ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯄ꯭ꯔꯗꯤꯞꯇ ꯌꯦꯡꯂꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯩꯒꯤꯁꯨ ꯏꯆꯥ ꯅꯨꯄꯥ ꯑꯇꯣꯝꯕ ꯑꯃ ꯂꯩꯔꯝꯃꯤ꯫ ꯏꯀꯨꯠꯁꯤꯅ ꯐꯥꯎ ꯃꯥꯒꯤ ꯃꯆꯥꯗ ꯆꯩꯅꯝ ꯃꯃꯤ ꯇꯥꯍꯜꯂꯛꯇꯦ꯫ ꯃꯗꯨꯅ ꯉꯁꯤꯗꯤ ꯏꯅꯥꯛꯇꯒꯤ ꯁꯦꯠꯇꯨꯅ ꯄꯨꯈ꯭ꯔꯦ꯫ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯈꯜꯂꯨ, ꯕꯕꯥ ꯃꯃꯥꯒꯤ ꯈꯜꯂꯨꯅꯦ꯫ ꯏꯕꯨꯡꯉꯣ, ꯀꯀꯥꯅ ꯉꯁꯤ ꯄꯤꯔꯤꯕ ꯄꯩꯁꯥꯗꯣ ꯅꯪ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯆꯠꯀꯅꯨ꯫ ꯆꯣ ꯌꯨꯝꯗꯅꯦ ꯐꯖꯅ ꯅꯪꯒꯤ ꯕꯕꯥ ꯃꯃꯥꯅꯅꯦ ꯅꯪꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯒꯅꯤꯅꯦ." ꯎꯄꯥꯏ ꯂꯩꯇꯦ ꯄ꯭ꯔꯗꯤꯞꯇꯣ ꯄꯤꯔꯛꯂꯤꯕ ꯄꯩꯁꯥꯗꯨ ꯄꯥꯏꯔꯒ ꯅꯨꯄꯥꯗꯨꯗ ꯑꯃꯨꯛꯇꯪ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯥꯏꯔꯛꯏ, "ꯀꯀꯥ, ꯆꯠꯂꯨꯈꯤꯒꯦ." ꯅꯨꯄꯥꯗꯨꯁꯨ ꯑꯗꯨꯃꯛ ꯃꯅꯥꯇꯣꯟꯒꯗꯣ ꯉꯪꯂꯗꯨꯅ ꯍꯥꯏꯔꯛꯏ, "ꯐꯖꯅ ꯆꯠꯂꯨꯀꯣ." ꯃꯥꯏ ꯑꯣꯟꯊꯣꯔꯛꯇꯨꯅ ꯄ꯭ꯔꯗꯤꯞ ꯍꯟꯅ ꯌꯦꯡꯗꯕꯤ ꯅꯨꯡꯁꯤꯠꯀꯤ ꯃꯥꯡ ꯊꯥꯗꯨꯅ ꯂꯥꯛꯏ꯫ ꯂꯝꯕꯤꯗ ꯊꯧꯗꯨꯅ ꯂꯥꯛꯏꯕ ꯏ-ꯔꯤꯛꯁꯣ ꯑꯃ ꯇꯥꯐꯥꯏ꯫ "ꯀꯩꯁꯥꯝꯄꯥꯠ ꯆꯠꯄ ꯌꯥꯅꯤꯀꯣ?" ꯌꯥꯏ." ꯐꯠ ꯇꯣꯡꯈꯠꯂꯤ ꯏ-ꯔꯤꯛꯁꯣꯗꯨꯗ꯫ ꯑꯃꯨꯛꯇꯪ ꯁꯨꯞꯅ ꯄꯨꯂꯞ ꯅꯥꯀꯟ ꯌꯦꯠꯂꯣꯝ ꯌꯦꯡꯂꯒ ꯃꯁꯥꯗ ꯑꯃꯨꯛ ꯌꯦꯡꯊꯖꯔꯛꯏ꯫ ꯁꯦꯠꯂꯤꯕ ꯃꯥꯒꯤ ꯃꯐꯤ ꯃꯔꯣꯜꯗꯨꯗ ꯑꯃꯨꯛ ꯌꯦꯡ ꯃꯁꯥ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯑꯩꯁꯤꯕꯨ ꯀꯩ ꯃꯥꯜꯂꯨꯔꯖꯥꯠꯅꯣ? ꯁꯤ ꯄꯨꯝꯅꯃꯛꯁꯦ ꯃꯗꯨꯒꯤ ꯍꯩꯅꯤꯡ ꯃꯔꯨ ꯃꯥꯟꯕꯗꯨꯅ ꯊꯣꯛꯍꯟꯕꯅꯦꯕ꯫ ꯃꯥ ꯅꯨꯡꯉꯥꯏꯅ ꯌꯦꯡꯉꯣ ꯑꯩꯅ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯇꯣꯡꯂꯒ ꯂꯥꯛꯄꯗ ꯃꯥꯅ ꯀꯨꯝꯗꯣꯔꯤꯕ ꯃꯐꯝꯗꯨꯗ ꯌꯧꯔꯒꯗꯨꯅ ꯍꯥꯏꯔꯛꯏ, "ꯌꯥꯔꯅꯤ, ꯁꯤꯗ ꯈꯥꯝꯕꯤꯔꯣ." ꯔꯤꯛꯁꯣꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯏ 10 ꯆꯠꯄꯤ ꯑꯃ ꯄꯤꯔꯛꯏ꯫ ꯏ-ꯔꯤꯛꯁꯣ ꯊꯧꯔꯤꯕ ꯅꯨꯄꯥꯗꯨꯁꯨ ꯄꯩꯁꯥꯗꯨꯕꯨ ꯂꯧꯔꯒ ꯆꯠꯈ꯭ꯔꯦ꯫ ꯁꯍꯨꯝ ꯑꯃꯗꯅꯤ ꯃꯥꯅ ꯀꯦꯜꯚꯤꯟꯒꯤ ꯌꯨꯝꯗ ꯄꯥꯏꯁꯤꯜꯂꯛꯂꯤꯕ꯫ ꯃꯥꯡꯒꯣꯟꯗ ꯍꯩ ꯆꯥꯗꯣꯏꯕꯒꯤ ꯍꯩꯖꯥꯡ ꯄꯥꯏ ꯐꯪꯂꯤꯕ ꯃꯇꯝꯒꯤ ꯍꯩ ꯔꯥ ꯁꯤꯡꯗꯨꯕꯨ ꯈꯣꯛ ꯋꯥꯔꯤ ꯇꯧꯔꯝꯂꯤꯕ ꯌꯨꯝꯗꯨꯒꯤ ꯅꯨꯄꯤ 2ꯗꯨꯒꯤ ꯃꯅꯥꯛꯇ ꯅꯦꯛ ꯇꯥꯕ ꯃꯈꯩ ꯐꯝꯊꯔꯛꯇꯨꯅ ꯃꯥꯒꯤ ꯃꯔꯨꯞꯀꯤ ꯃꯃꯥꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯏꯃꯥꯁꯦ, ꯀꯦꯜꯚꯤꯟꯁꯦ ꯑꯩꯗꯤ ꯆꯤꯟ ꯌꯥꯝ ꯊꯤꯅꯤꯡꯉꯛꯇꯣꯔꯦꯕꯣ." ꯇꯥꯟꯖꯥꯗꯨꯗꯒꯤ ꯒꯦꯠꯂꯣꯝꯗꯒꯤ ꯒꯥꯔꯤꯁꯨ ꯈꯣꯡꯂꯛꯏ꯫ ꯀꯣꯡꯄꯥꯛꯇ ꯍꯩ ꯆꯥꯃꯝꯕ ꯃꯇꯩꯝꯁꯤꯖꯗꯣ ꯐꯝꯂꯝꯕꯗꯒꯤ ꯄ꯭ꯔꯞ ꯍꯧꯒꯠꯈꯤꯗꯨꯅ ꯆꯦꯟꯕꯣꯏ ꯆꯠꯄꯣꯏ ꯇꯧꯗꯨꯅ ꯒꯦꯠ ꯍꯥꯡꯗꯣꯛꯄꯤꯈ꯭ꯔꯦ꯫ ꯃꯥꯡꯒꯣꯟꯗ ꯂꯩꯔꯤꯕ ꯃꯃꯥꯁꯤꯗꯣ ꯃꯆꯥ ꯂꯥꯛꯄ ꯎꯕꯗ ꯍꯥꯏꯖꯩ, "ꯑꯁꯤꯅ ꯉꯟꯇꯥ ꯍꯜꯂꯛꯏꯁꯤꯅ ꯀꯩꯗꯧꯔꯕ ꯖꯥꯠꯅꯣ?" ꯄ꯭ꯔꯗꯤꯞꯇꯤ ꯑꯗꯨꯝ ꯁꯨꯛꯂꯒ ꯀꯦꯜꯚꯤꯟ ꯆꯪꯉꯛꯄ ꯑꯗꯨ ꯉꯥꯏꯔꯒ ꯈꯥꯅ ꯌꯦꯡꯗꯨꯅ ꯂꯩ꯫
ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯇꯨꯅ ꯒꯔꯥꯖꯇ ꯈꯥꯝꯂꯝꯂꯕ ꯃꯇꯨꯡ ꯃꯇꯦꯝꯁꯤꯖꯁꯨ ꯒꯦꯠ ꯂꯣꯟꯁꯤꯜꯂꯒ ꯀꯦꯜꯚꯤꯟꯒ ꯃꯥꯒꯗꯣ ꯃꯔꯤ ꯇꯨꯡꯗ ꯃꯥꯡꯗ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯄ꯭ꯔꯗꯤꯞꯇꯨꯅ ꯇꯨꯡ ꯌꯦꯡ ꯃꯆꯤꯟꯗ ꯀꯩ ꯀꯩꯅꯣ ꯉꯥꯡꯂꯒ ꯆꯪꯉꯛꯏ꯫ ꯑꯥꯗ ꯑꯗꯨꯝ ꯉꯥꯏꯔꯝꯃꯨ ꯌꯥꯗ꯭ꯔꯣ? ꯑꯩꯅ ꯀꯣꯏꯊꯤ ꯊꯤꯔꯤ꯫ ꯊꯤꯕꯗ ꯂꯣꯏꯔꯝꯃꯅꯤ꯫ ꯑꯩꯁꯨꯅꯦ ꯍꯜꯂꯛꯄꯒ ꯐꯝꯕꯗ ꯉꯥꯏꯔꯤꯕ꯫ ꯌꯥꯝ ꯐꯖꯅ ꯅꯪꯅ ꯑꯩ ꯊꯤꯔꯝꯒꯅꯤꯕ, ꯅꯆꯤꯟꯗꯣ ꯊꯥꯔꯗꯤ ꯍꯧꯔꯅꯤ꯫ ꯇꯨꯡꯗ ꯏꯟꯅꯔꯛꯂꯤꯕ ꯃꯩꯇꯦꯝꯁꯤꯖꯁꯨ ꯃꯥꯡꯒꯣꯟ ꯇꯝꯅ ꯀꯥꯈꯠꯂꯒ ꯑꯃꯨꯛ ꯇꯧꯔꯝꯕ ꯃꯊꯧꯗꯨꯗ ꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯉꯁꯤꯁꯦ ꯄ꯭ꯔꯗꯤꯞꯇꯤ ꯌꯥꯝ ꯒꯔꯝ ꯑꯣꯏꯗ꯫ ꯃꯃꯥꯁꯤꯖꯁꯨ ꯃꯇꯦꯡ ꯄꯥꯡꯂꯛꯏ꯫ ꯍꯩ ꯆꯥꯁꯤ ꯀꯥꯟꯅꯗꯦ, ꯈꯔ ꯏꯪꯊꯅꯅꯕ꯫ ꯃꯆꯥꯅꯨꯄꯥꯗ ꯑꯃꯨꯛ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ ꯏꯕꯨꯡꯉꯣ, ꯉꯁꯤ ꯉꯟꯇꯥꯅ ꯍꯜꯂꯛꯏꯁꯤꯅ ꯀꯩꯗꯧꯔꯕ? ꯑꯩ ꯀ꯭ꯂꯥꯁꯁꯨ ꯂꯣꯏꯔꯕ, ꯀꯣꯛ ꯆꯤꯛꯑꯦꯅ ꯍꯩꯖꯤꯜꯂꯒ ꯑꯗꯨꯝ ꯂꯥꯛꯑꯕ꯫ ꯃꯃꯥꯅ ꯊꯕꯛꯇꯤ ꯆꯪꯕꯗ ꯉꯥꯏꯔꯤ, ꯃꯤꯅ ꯅꯨꯡꯁꯤꯔꯣꯏꯗꯕ ꯊꯕꯛ ꯇꯧꯒꯅꯨꯀꯣ꯫ ꯍꯣꯏꯕ ꯏꯃꯥꯁꯤ, ꯉꯁꯤ ꯈꯛꯇꯪꯅꯤ꯫ ꯄ꯭ꯔꯗꯤꯞꯀꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯁꯤꯜꯂꯒ ꯍꯥꯏꯔꯛꯏ꯫ ꯊꯦꯡꯅꯕ꯭ꯔꯣ? ꯁꯣꯔꯒꯗꯨ ꯊꯕꯦꯠ ꯍꯣꯟ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯄ꯭ꯔꯗꯤꯞꯅ꯫ ꯅꯪ ꯇꯨꯃꯤꯟ ꯂꯩꯍꯧꯕꯅ ꯐꯔꯅꯤ ꯅꯪ꯫ ꯇꯨꯡꯗ ꯂꯩꯔꯤꯁꯦ ꯍꯩꯖꯥꯡꯅꯤ꯫ ꯅꯠꯇꯦ, ꯅꯪꯅ ꯁꯥꯎꯔꯤꯗꯣ ꯑꯩꯉꯣꯟꯗ ꯃꯔꯝꯗꯣ ꯍꯥꯏꯕ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯤꯗ꯫ ꯍꯟꯗꯛꯇꯤ ꯄ꯭ꯔꯗꯤꯞꯇꯣ ꯃꯥꯒꯤ ꯅꯥꯀꯟꯗ ꯐꯝꯂꯤꯕ ꯃꯃꯥꯁꯤ ꯑꯃꯗꯤ ꯃꯇꯦꯝꯁꯤꯖ ꯑꯅꯤꯃꯛꯇ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ ꯏꯃꯥꯁꯤ ꯇꯥꯎꯑꯣꯕ, ꯏꯇꯦꯝꯁꯤꯖꯁꯨ ꯋꯥꯍꯦꯡ ꯂꯩꯀꯥꯏꯁꯤꯗ ꯑꯩꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯃ ꯃꯃꯤꯡꯁꯨ ꯈꯪꯗꯕ, ꯑꯣꯟꯂꯤ ꯃꯥꯅ ꯍꯥꯏꯔꯤꯁꯦ ꯃꯁꯝ ꯁꯥꯡꯉꯤ, ꯁꯦꯠꯂꯤ ꯈꯨꯗꯤꯡ ꯄꯛꯆꯩ, ꯑꯗꯨ ꯅꯨꯄꯤꯗꯨ ꯑꯣꯇꯣꯗꯩ ꯀꯨꯝꯃꯛꯄꯩ ꯉꯥꯏꯌꯣꯅ ꯑꯩꯁꯤꯕꯨ ꯋꯥꯍꯦꯡ ꯂꯩꯀꯥꯏꯗ ꯊꯥꯗꯔꯝꯃꯤꯅꯤ꯫ ꯃꯇꯦꯝꯁꯤꯖ ꯅꯣꯛꯂꯒ, ꯚꯥꯂꯣꯍꯦ, ꯅꯣꯏꯅꯤꯒꯤ ꯋꯥꯔꯤꯁꯤꯗꯤ ꯋꯥꯍꯦꯡ ꯂꯩꯀꯥꯏꯗ ꯄꯥꯈꯟ ꯑꯃ ꯈꯜꯂꯒꯅꯦ ꯂꯥꯛꯄ ꯉꯥꯏꯔꯒꯦ ꯍꯥꯏꯕ꯭ꯔꯣ? ꯃꯃꯥꯁꯤꯖꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤ ꯌꯥꯝꯅ ꯁꯥꯡꯕꯅꯤ, ꯒ꯭ꯌꯥꯟ ꯇꯥꯅ ꯆꯠꯀꯗꯕꯅꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯤꯠ ꯊꯛꯄꯗꯣ ꯄꯨꯟꯁꯤ ꯂꯩꯈꯥ ꯇꯥꯕꯅꯤ, ꯀꯥꯎꯒꯅꯨ꯫ ꯀꯦꯜꯚꯤꯟꯅ ꯈꯨꯝꯃꯛꯏ꯫ ꯍꯣꯏꯕ, ꯑꯩꯈꯣꯏ ꯏꯃꯥꯁꯤꯒꯤ ꯌꯧꯅ ꯍꯦꯟꯖꯟꯕꯤꯁꯦ ꯑꯃꯨꯛ ꯇꯧꯔꯛꯏ꯫ ꯄ꯭ꯔꯗꯤꯞꯇ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯨꯁꯤ ꯂꯥꯎ꯫ ꯄ꯭ꯔꯗꯤꯞꯇꯨ ꯃꯈꯨꯠ ꯃꯁꯥꯋꯣ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯉꯝꯗ꯭ꯔꯦ, ꯑꯉꯥꯎꯕ ꯀꯅꯥꯅꯣꯝ ꯍꯧꯔꯨꯔꯣ꯫ ꯅꯪꯒꯤ ꯍꯥꯛꯇꯛꯇ ꯆꯍꯤ 16 ꯈꯛ ꯆꯥꯔꯛꯄ ꯏꯖꯠꯁꯤꯗꯤꯅꯦ ꯂꯩꯃꯥꯏꯗ ꯁꯣꯔ ꯍꯩꯗꯣꯛꯈ꯭ꯔꯦ ꯉꯁꯤꯗꯤ꯫ ꯃꯈꯥ ꯇꯥꯔꯛꯏ꯫ ꯄꯦꯟꯒꯦ ꯉꯥꯡꯅꯤꯡꯕꯗꯣ ꯉꯥꯡꯂꯒꯦ ꯈꯜꯂꯕ ꯖꯥꯠꯅꯤ꯫ ꯅꯠꯇꯦꯗ, ꯑꯩꯁꯦ ꯀꯩ ꯑꯣꯏꯅ ꯃꯥꯜꯂꯨꯔꯕꯅꯣꯕ? ꯑꯍꯟ नुपा ꯑꯃꯁꯨ ꯆꯪꯉꯛꯑꯒ ꯂꯨꯄꯥ 200 ꯄꯤꯔꯝꯃꯤ, ꯑꯗꯨꯒ ꯒ꯭ꯌꯥꯟ ꯇꯥꯔꯣꯁꯨ ꯍꯥꯏꯔꯝꯃꯤ, ꯀꯞꯁꯨ ꯀꯞꯁꯤꯜꯂꯝꯃꯦꯕ꯫ ꯁꯦ ꯑꯉꯥꯎꯕ ꯅꯪꯒ ꯂꯩꯃꯤꯟꯅꯔꯨꯗꯅ ꯑꯩꯁꯨ ꯑꯉꯥꯎꯕ ꯑꯣꯜꯂꯦ꯫ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯃꯥꯡꯗ ꯐꯝꯂꯤꯕ ꯄ꯭ꯔꯗꯤꯞꯇꯨꯗ ꯄꯨꯟꯅ ꯌꯦꯡꯂꯒ ꯅꯣꯛꯂꯛꯏ꯫ ꯅꯣꯛꯅꯤꯡꯂꯨꯔ ꯃꯥꯜꯂꯦ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯗꯨꯒ ꯄ꯭ꯔꯗꯤꯞꯅ ꯂꯩꯔꯤꯕ ꯃꯑꯣꯡꯗꯨꯒ ꯌꯦꯡꯕꯗ꯫ ꯃꯃꯥꯁꯤꯖꯅ ꯍꯥꯟꯅ ꯍꯥꯏꯔꯛꯏ꯫ ꯏꯁꯥꯒꯤ ꯑꯍꯥꯟꯕ ꯇꯣꯂꯣꯞꯅꯤꯅꯦ꯫ ꯃꯇꯦꯝꯁꯤꯖꯁꯨ, ꯄ꯭ꯔꯗꯤꯞ ꯊꯝꯖꯜꯂꯨꯍꯦ, ꯆꯦꯛꯁꯤꯟꯅ, ꯅꯨꯡꯁꯤꯗ꯭ꯔꯥ ꯑꯗꯣ? ꯀꯦꯜꯚꯤꯟꯁꯨ ꯃꯈꯥ ꯆꯠꯊꯔꯛꯏ꯫ ꯍꯥꯏꯔꯛꯇ꯭ꯔꯗꯤ ꯍꯥꯏꯕꯨ ꯍꯥꯏꯃꯟꯗꯦ, ꯇꯤ ꯁꯠ ꯁꯦꯒꯥꯏꯕꯗꯨꯃꯒ꯫ ꯄ꯭ꯔꯗꯤꯞꯇꯨ ꯌꯥꯝ ꯁꯥꯎꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯍꯩ, ꯅꯪꯅꯗꯕꯒꯤ ꯋꯥꯏꯔꯛꯄ ꯃꯥꯟꯕ ꯅꯪꯗꯨ ꯅꯠꯇ꯭ꯔꯣ ꯐꯃꯨꯡꯗꯩ ꯆꯤꯡꯊꯣꯛꯄꯤꯔꯤꯗꯣ? ꯅꯪ ꯑꯩꯉꯣꯟꯗ ꯁꯨꯀꯧ ꯀꯧꯔꯛꯀꯅꯨ, ꯉꯁꯤꯗꯩ ꯂꯣꯏꯅꯔꯕꯅꯤ꯫ ꯁꯤ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯒ ꯆꯠꯀꯦ ꯇꯧꯏ꯫ ꯑꯗꯩ ꯃꯇꯦꯝꯁꯤꯖꯅ ꯊꯥꯡꯇꯣꯛꯀꯦ ꯈꯟꯕ ꯈꯣꯡꯊꯥꯡ ꯑꯗꯣ ꯋꯥꯍꯩꯅ ꯇꯥꯐꯥꯏ꯫ ꯄ꯭ꯔꯗꯤꯞ, ꯆꯠꯈꯤꯅꯨꯁꯦ, ꯍꯩ ꯈꯣꯛꯄ ꯂꯣꯏꯔꯦ, ꯁꯤ ꯆꯥꯈꯣ꯫ ꯂꯩꯃꯗꯨꯁꯨ ꯃꯇꯦꯡ ꯄꯥꯡꯂꯛꯏ꯫ ꯏꯆꯥꯕꯨ ꯀꯔꯦꯝꯅꯕꯒꯤꯅꯦ ꯏꯃꯥꯁꯤ ꯅꯣꯛꯄ ꯅꯠꯇꯦꯀꯣ꯫ ꯁꯦ, ꯍꯩ ꯈꯣꯛꯏꯕꯁꯦ ꯆꯥꯎ꯫ ꯍꯩꯃꯥ, ꯆꯥꯛꯁꯨ ꯆꯥꯔꯝꯈꯤꯔꯣꯏꯅꯦ, ꯉꯁꯥꯏꯗꯒꯤ ꯑꯃꯁꯤꯅ ꯗ꯭ꯌꯨꯇꯤ ꯇꯥꯍꯜꯂꯨꯔꯕꯅꯤꯅ꯫ ꯑꯃꯨꯛ ꯂꯦꯞꯄꯤꯕ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯂꯒ, ꯆꯥꯛꯇꯨ ꯄꯨꯊꯣꯔꯛꯑꯒꯅꯦ ꯁꯤꯗ ꯄ꯭ꯔꯗꯤꯞꯀ ꯆꯥꯃꯤꯟꯅꯔꯣ, ꯆꯠꯂꯣ, ꯂꯧꯊꯣꯛꯎꯔꯣ ꯆꯠꯂꯣ꯫ ꯀꯦꯜꯚꯤꯟꯁꯨ ꯄ꯭ꯔꯗꯤꯞꯇ ꯌꯦꯡꯂꯒ, ꯁꯥꯎꯔꯅꯨꯁꯦ, ꯑꯩ ꯅꯪꯒꯤ ꯇꯦꯟꯗꯣ ꯍꯟꯗꯛ ꯇꯣꯂꯣꯞ ꯐꯪꯕꯒ ꯑꯩꯅ ꯂꯩꯔꯒꯦ꯫ ꯄ꯭ꯔꯗꯤꯞ ꯇꯨꯃꯤꯟꯅ ꯈꯟꯖꯩ꯫ ꯃꯁꯤꯗꯤ ꯈꯤꯇꯪꯒ ꯁꯥꯎꯖꯤꯟꯅꯈꯤꯒꯦ꯫ ꯁ꯭ꯀꯨꯜ ꯕꯦꯜꯗꯣ ꯃꯥꯕꯨ ꯄꯥꯅꯔꯤꯕ ꯀꯀꯥꯗꯨꯅ ꯌꯣꯠꯆꯩꯗꯨ ꯄꯥꯏ ꯀꯥꯡ ꯍꯥꯏꯅ ꯊꯤꯜꯂꯤ꯫ ꯃꯈꯣꯜꯗꯨꯅ ꯁ꯭ꯀꯨꯜꯗꯨꯒꯤ ꯑꯀꯣꯏꯕꯗ ꯅꯤꯜꯂꯕꯗ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯈꯣꯏꯅ ꯃꯍꯨꯝꯗꯒꯤ ꯄꯥꯏꯊꯣꯔꯛꯄꯒꯨꯝꯅ ꯑꯉꯥꯡꯁꯤꯡ ꯍꯔꯥꯎꯅ ꯑꯩꯈꯣꯏꯕꯨ ꯅꯤꯡꯇꯝꯍꯜꯂꯤ, ꯌꯨꯝꯗ ꯍꯜꯂꯅꯤ ꯍꯥꯏꯕꯒꯤ ꯍꯔꯥꯎꯖꯕ ꯃꯥꯏꯊꯣꯡꯒ ꯂꯣꯏꯅꯅ ꯊꯣꯛꯅꯈ꯭ꯔꯦ꯫ ꯅꯨꯡꯁꯤꯠꯀꯤ ꯃꯥꯡ ꯊꯥꯅ ꯆꯦꯟꯕ ꯌꯥꯎꯏ꯫ ꯋꯥꯔꯤ ꯂꯣꯏꯈꯤꯅꯤ ꯄꯥꯈꯠꯂꯒ ꯇꯞꯅ ꯆꯠꯄ ꯌꯥꯏ꯫ ꯀꯨꯝꯍꯩ ꯑꯃꯅꯤ, ꯃꯇꯝ ꯑꯃꯅꯤ, ꯁꯣꯝꯗꯅ ꯀꯩꯗꯧꯔꯤ? ꯁ꯭ꯇꯥꯐ ꯔꯨꯝꯗꯨꯗ ꯑꯣꯖꯥꯁꯤꯡ ꯑꯗꯨꯁꯨ ꯃꯌꯨꯝ ꯆꯠꯅꯕ ꯕꯦꯒꯇ ꯃꯈꯣꯏꯒꯤ ꯄꯨꯒꯗꯕ ꯄꯣꯠꯆꯩꯁꯤꯡꯗꯣ ꯍꯥꯞꯆꯤꯜꯂꯤ꯫ ꯑꯣꯖꯥ ꯅꯨꯄꯤꯈꯩꯅ ꯄꯤꯛ ꯊꯟꯅ ꯂꯩꯕ ꯀꯥ ꯑꯗꯣ ꯉꯨꯔꯨꯡ ꯍꯦꯛ ꯉꯥꯡꯉꯤ꯫ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯃꯈꯣꯏꯁꯤꯡꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯍꯥꯏꯔꯛꯏ꯫ ꯃꯥꯔꯊꯥ, ꯀꯔꯤꯝꯇ ꯄꯥꯎ ꯐꯥꯎꯔꯛꯇ꯭ꯔꯕꯣ? ꯃꯥꯔꯊꯥꯁꯨ ꯈꯨꯝꯃꯛꯏ ꯑꯗꯨꯃꯛ꯫ ꯐꯥꯎꯔꯛꯄꯅꯦ, ꯑꯩꯅ ꯊꯧꯑꯣꯏꯗ꯭ꯔꯕ꯫
ꯃꯥꯔꯊꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯥꯒ ꯂꯨꯅ ꯇꯤꯟꯅꯕꯤ ꯃꯃꯥꯟꯅꯕꯤ ꯄꯤꯡꯀꯤꯗꯣ ꯃꯥꯔꯊꯥ ꯇꯝꯅ ꯃꯀꯣꯛꯇꯨ ꯊꯥꯡꯖꯤꯜꯂꯛꯂꯒ ꯑꯁꯦꯡꯀꯤ ꯄꯥꯎ ꯐꯥꯎꯔꯛꯑꯕꯣ ꯇꯨꯃꯤꯟ ꯂꯩꯌꯣ ꯑꯝꯇ ꯍꯪꯂꯝꯕ ꯑꯣꯖꯥ ꯅꯨꯄꯤꯗꯨꯁꯨ ꯃꯈꯥ ꯆꯠꯊꯔꯛꯏ ꯆꯍꯤ ꯕꯥꯔꯣ ꯏꯁꯤꯟꯈꯤꯖꯅꯤꯀꯣ ꯐꯖꯅ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯧ ꯑꯩꯈꯣꯏ ꯕꯥꯔꯇꯣꯟ ꯉꯥꯏꯔꯕꯅꯤꯀꯣ ꯏꯉꯦꯂꯩ ꯃꯔꯛꯇꯨꯗ ꯌꯥꯎꯁꯤꯜꯂꯛꯏ ꯌꯥꯎꯔꯤꯕ ꯐꯅꯦꯛ ꯃꯔꯨꯞꯇꯨꯒꯤ ꯃꯒꯨꯟ ꯉꯥꯛꯎꯀꯣ ꯃꯥꯔꯊꯥ ꯃꯤꯗꯨꯁꯨ ꯐꯠꯇꯕ ꯃꯤꯗꯤ ꯃꯥꯟꯗꯦ ꯉꯥꯏꯍꯥꯛ ꯁꯥꯎꯅꯕꯅ ꯑꯔꯣꯏꯕ ꯐꯤꯔꯦꯞ ꯂꯦꯞꯀꯅꯨ ꯃꯥꯔꯊꯥꯗꯣ ꯏꯉꯦꯂꯩꯗ ꯃꯁꯥꯗꯣ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯃꯦꯝ ꯃꯔꯨꯞ ꯄꯩꯁꯥꯗꯣ ꯑꯩ ꯅꯣꯡ ꯅꯤꯅꯤ ꯁꯤꯠ ꯉꯥꯏꯕꯤꯔꯣ ꯑꯗꯨꯒ ꯑꯗꯨꯝ ꯄꯤꯁꯤꯜꯂꯛꯑꯒꯦ ꯀꯥꯏꯗꯦ ꯁꯣꯏꯗ ꯁꯣꯏꯍꯜꯂꯛꯀꯅꯨꯀꯣ ꯃꯔꯨꯞ ꯑꯃ ꯀꯥꯏꯈꯤꯕꯒꯤꯅꯦ ꯀꯣꯛ ꯃꯩ ꯌꯨꯡꯉꯤ ꯃꯌꯥꯝꯗꯣ ꯀꯨꯏꯅ ꯄꯟꯊꯗꯦ ꯃꯊꯪ ꯊꯣꯡꯅꯔꯛꯏ ꯁ꯭ꯇꯥꯐ ꯔꯨꯝꯗꯒꯤ ꯑꯣꯖꯥ ꯅꯨꯄꯤꯁꯤꯡꯗꯣ ꯄꯤꯡꯀꯤ ꯃꯅꯥꯛꯇ ꯆꯠꯂꯤꯕ ꯃꯥꯔꯊꯥꯗ ꯌꯦꯡꯅ ꯆꯠꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯄꯥꯎ ꯐꯥꯎꯔꯕ ꯃꯥꯜꯂꯨꯔꯦ ꯑꯩ ꯀꯥꯏꯅꯔꯦ ꯇꯥꯕꯗ ꯍꯔꯥꯎꯒꯗꯕ ꯃꯣꯏ ꯈꯔ ꯌꯥꯎꯕ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯌꯥꯝꯕꯨꯡꯅ ꯑꯣꯏꯅ ꯑꯣꯟꯖꯟꯍꯟꯕ ꯁꯥꯗꯣꯏꯅꯤ ꯑꯗꯣ ꯑꯩ ꯀꯩꯁꯥꯝꯄꯥꯠꯇ ꯑꯝꯇ ꯊꯤꯜꯂꯝꯃꯨ ꯀꯩ ꯂꯩꯒꯦ ꯀꯩꯁꯥꯝꯄꯥꯠꯇ ꯊꯤꯜꯂꯝꯃꯨ ꯊꯕꯛ ꯑꯃ ꯂꯩꯔꯦ ꯑꯅꯤꯗꯨ ꯁꯨꯝ ꯂꯥꯛꯇꯨꯅ ꯄꯤꯡꯀꯤꯅ ꯃꯥꯔꯊꯥꯕꯨ ꯀꯩꯁꯥꯝꯄꯥꯠ ꯃꯆꯤꯟꯗ ꯊꯝꯂꯝꯂꯒ ꯃꯥꯁꯨ ꯃꯌꯨꯝꯂꯣꯝꯗ ꯒꯥꯔꯤ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯂꯝꯕꯤ ꯅꯥꯀꯟꯗ ꯂꯦꯞꯂꯤꯕ ꯃꯥꯔꯊꯥꯗꯣ ꯃꯥꯒꯤ ꯐꯣꯟꯗꯣ ꯍꯥꯡꯂꯒ ꯀꯔꯤꯒꯨꯝꯕ ꯑꯃ ꯀꯣꯏꯊꯤ ꯊꯤꯕꯒꯨꯝ ꯊꯤꯔꯝꯂꯒ ꯅꯥꯀꯣꯡ ꯃꯌꯥꯗ ꯊꯥꯡꯖꯤꯟꯈ꯭ꯔꯦ ꯐꯣꯟꯗꯣ ꯉꯥꯏꯍꯥꯛ ꯈꯤꯡꯂꯕ ꯇꯨꯡ ꯀꯣꯟꯅ ꯊꯪꯅ ꯄꯥꯏꯈꯠꯂꯛꯏ ꯃꯥꯅ ꯐꯣꯟ ꯇꯧꯔꯤꯕ ꯃꯤꯁꯛ ꯑꯗꯣ ꯃꯤꯗꯨꯅ ꯀꯩꯁꯨ ꯍꯥꯏꯔꯛꯇ꯭ꯔꯤꯉꯩ ꯅꯪꯍꯧꯔꯣꯏ ꯃꯇꯥꯀꯣ ꯃꯥꯅ ꯍꯥꯟꯅ ꯍꯥꯏꯔꯛꯏ ꯌꯥꯝꯕꯨꯡ ꯅꯠꯇꯦ ꯑꯩ ꯀꯧꯈ꯭ꯔꯗꯤ ꯑꯗꯨꯝ ꯀꯧꯔꯅꯤꯌꯦ ꯌꯥꯔꯦ ꯃꯔꯩ ꯇꯣꯛꯑꯣ ꯀꯩꯗꯧꯒꯦ ꯀꯥꯏꯗ ꯂꯩꯒꯦ ꯀꯩꯗꯧꯔꯒꯦ ꯑꯩ ꯖꯪꯁꯟꯗ ꯂꯩꯌꯦ ꯑꯝꯇ ꯊꯤꯟꯕꯤꯌꯣ ꯑꯩ ꯌꯨꯝꯗ ꯂꯩꯇꯦ ꯃꯥꯔꯊꯥ ꯀꯥꯏꯗ ꯂꯩꯒꯦ ꯑꯩ ꯉꯥꯏꯔꯝꯒꯦ ꯈꯣꯡꯁꯦ ꯁꯨꯖꯟꯈ꯭ꯔꯕ ꯈꯪꯗꯤꯌꯦ ꯑꯗꯨꯒꯤ ꯆꯠꯄ ꯉꯝꯗꯕꯩ ꯍꯥꯏꯔꯛꯄꯅꯤ ꯌꯨꯝꯗ ꯍꯟꯒꯦ ꯂꯩꯇꯈꯩ ꯅꯪꯗꯤ ꯀꯩꯁꯥꯝꯄꯥꯠꯇ ꯀꯩꯗꯧꯔꯤꯕ ꯁ꯭ꯀꯨꯜ ꯆꯠꯄ ꯅꯠꯇ꯭ꯔꯣ ꯑꯩ ꯁꯤꯗ ꯏꯃꯥꯟꯅꯕꯤ ꯑꯃꯗ ꯆꯪꯉꯝꯕꯅꯦ ꯑꯗ ꯁꯤꯗ ꯊꯣꯛꯂꯛꯄꯗ ꯈꯣꯡꯁꯦ ꯂꯩꯊꯦꯛꯈ꯭ꯔꯕ ꯑꯗꯣ ꯌꯥꯝꯕꯨꯡ ꯑꯝꯇ ꯂꯥꯛꯄꯤꯌꯣꯕ ꯅꯨꯄꯥꯗꯨ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯜꯂꯗꯨꯅ ꯉꯥꯏꯔꯝꯃꯨ ꯍꯣꯏ ꯌꯥꯝꯕꯨꯡ ꯐꯣꯟꯗꯣ ꯊꯝꯈ꯭ꯔꯗꯨꯅ ꯅꯨꯄꯤꯗꯣ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤ ꯑꯗꯨꯃꯛ ꯍꯔꯥꯎꯅ ꯉꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨꯕꯨ ꯂꯥꯛꯄ ꯉꯥꯏꯍꯥꯛ ꯉꯥꯏꯔꯕ ꯇꯨꯡꯗ ꯂꯥꯛꯂꯦ ꯃꯥꯔꯊꯥ ꯍꯔꯥꯎꯅ ꯉꯁꯥꯏ ꯃꯈꯩ ꯀꯔꯤꯁꯨ ꯇꯧꯔꯝꯗꯕ ꯈꯣꯡ ꯑꯗꯣ ꯁꯦꯛꯆꯤꯟꯅꯗꯨꯅ ꯃꯥꯡꯗ ꯈꯥꯝꯂꯛꯏꯕ ꯒꯥꯔꯤꯗꯣ ꯇꯞꯅ ꯂꯥꯛꯏ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯂꯒ ꯐꯝꯊꯔꯛꯏ ꯒꯥꯔꯤꯗꯨꯁꯨ ꯑꯗꯨꯃꯛ ꯊꯤꯟꯊꯗꯅ ꯊꯧꯕ ꯍꯧꯔꯤ ꯇꯨꯃꯤꯟ ꯂꯩꯅꯤꯡꯗꯕꯤ ꯅꯨꯄꯤꯗꯣ ꯑꯁꯤꯛꯄꯗꯣ ꯊꯨꯒꯥꯏꯔꯛꯏ ꯌꯥꯝꯕꯨꯡ ꯑꯩꯉꯣꯟꯗ ꯍꯥꯏꯒꯗꯕ ꯋꯥ ꯀꯩꯝꯇ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯈꯨꯝꯅꯤꯡꯗ꯭ꯔꯦ ꯀꯔꯤꯁꯨ ꯃꯁꯥꯗꯣ ꯑꯗꯨꯕꯨ ꯃꯤꯔꯛ ꯇꯤꯟꯗꯕꯒꯨꯝꯅ ꯅꯨꯄꯤ ꯃꯆꯥꯁꯤ ꯏꯀꯥꯏꯈ꯭ꯔꯅꯤ ꯈꯜꯂꯗꯨꯅ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯃꯤꯅꯨꯡꯁꯤꯗ ꯌꯦꯡꯂꯒ ꯑꯇꯣꯞꯄ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯄꯤꯔꯛꯏ ꯈꯣꯡꯗꯣ ꯍꯣꯔꯦꯟ ꯌꯦꯡꯉꯨ ꯐꯖꯅ ꯁꯤꯡꯂꯤ ꯊꯣꯛꯄꯒ ꯑꯣꯏꯔꯝꯃꯗꯤ ꯊꯨꯝꯒ ꯇꯧꯔꯒ ꯏꯁꯤꯡ ꯑꯁꯥꯕꯗꯣ ꯍꯤꯒꯥꯏ ꯌꯩꯌꯨ ꯌꯥꯝꯕꯨꯡ ꯍꯥꯎ ꯍꯣꯔꯦꯟ ꯐꯣꯟ ꯇꯧꯔꯛꯀꯦ ꯑꯩ ꯐꯣꯟ ꯄꯥꯏꯗ꯭ꯔꯦ ꯏꯃꯥꯁꯤꯒꯤꯗ ꯁꯤꯝ ꯍꯥꯞꯄꯕꯅꯤ ꯌꯥꯝꯕꯨꯡꯅ ꯑꯁꯨꯛ ꯊꯃꯣꯏ ꯀꯜꯂꯤꯕ ꯀꯩꯒꯤꯅꯣ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯦ ꯅꯨꯄꯥꯗꯣ ꯃꯥ ꯇꯜꯂꯦ ꯍꯥꯏꯕꯒꯨꯝ ꯁꯣꯝꯗ ꯅꯨꯄꯤꯁꯤꯗꯤ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯉꯥꯏꯍꯥꯛ ꯁꯨꯝ ꯊꯧꯔꯛꯄꯅ ꯅꯨꯄꯤꯗꯨꯒꯤ ꯂꯩꯀꯥꯏ ꯌꯧꯔꯗꯨꯅ ꯀꯣꯟꯊꯣꯡ ꯌꯧꯗ꯭ꯔꯤꯉꯩ ꯒꯥꯔꯤꯗꯣ ꯈꯥꯝꯃꯤ ꯌꯥꯝꯕꯨꯡ ꯒꯦꯠ ꯃꯌꯥꯁꯤꯗ ꯈꯥꯝꯃꯣ ꯃꯤꯅ ꯎꯔꯒ ꯐꯖꯗꯦ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯀꯨꯝꯃꯨ ꯃꯥꯔꯊꯥꯗꯨ ꯋꯥ ꯃꯈꯥ ꯇꯥꯔꯛꯇꯈꯩ ꯒꯥꯔꯤꯗꯨ ꯊꯣꯡ ꯍꯥꯡꯂꯒ ꯁꯦꯛꯆꯤꯟꯅꯔꯤꯕ ꯃꯈꯣꯡꯗꯨꯒ ꯃꯌꯨꯝꯂꯣꯝꯗ ꯊꯥꯡꯕ ꯍꯧꯈ꯭ꯔꯦ ꯅꯨꯄꯥꯁꯤꯁꯨ ꯅꯨꯄꯤꯁꯤꯅ ꯀꯨꯝꯈꯤꯕ ꯉꯥꯏꯔꯒ ꯂꯩꯔꯝꯕꯒꯨꯝ ꯍꯦꯛ ꯀꯨꯝꯈꯤꯕꯒ ꯒꯥꯔꯤꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯀꯟꯅ ꯊꯧꯔꯒ ꯆꯠꯈ꯭ꯔꯦ ꯈꯔ ꯃꯈꯣꯡ ꯁꯦꯛꯆꯤꯟꯅꯗꯨꯅ ꯊꯥꯡꯂꯝꯕ ꯃꯈꯣꯡ ꯑꯗꯣ ꯈꯪꯂꯦꯞ ꯊꯧꯈ꯭ꯔꯤꯕ ꯒꯥꯔꯤꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯍꯧꯏ ꯁꯟꯙ꯭ꯌꯥ ꯋꯥꯏꯔꯝ ꯇꯥꯁꯤꯜꯂꯛꯀꯗꯕꯒꯤ ꯄꯨꯡꯖꯥ ꯈꯔ ꯈꯛꯇꯃꯛ ꯉꯥꯏꯔꯕ ꯀꯥꯟꯁꯤꯗ ꯅꯨꯄꯤ ꯑꯅꯤ ꯃꯈꯨꯠꯀ ꯁꯝꯅꯔꯗꯨꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯏ ꯇꯥꯟꯖꯥꯗꯨꯗ ꯒꯥꯔꯤ ꯈꯥꯝꯂꯝꯗꯨꯅ ꯌꯨꯝꯂꯣꯝꯗ ꯆꯪꯉꯛꯏꯕ ꯃꯃꯥꯒ ꯃꯅꯥꯎ ꯅꯨꯄꯤꯒꯗꯣ ꯍꯦꯛ ꯋꯥꯏꯁꯤꯟꯅꯩ ꯏꯉꯦꯂꯩꯅ ꯍꯪꯉꯛꯏ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯇꯣꯔꯦ ꯃꯤꯅꯥꯛꯁꯤꯅ ꯈꯨꯝꯃꯛꯏ ꯃꯃꯥ ꯑꯩꯈꯣꯏꯗ ꯁꯤꯡꯖꯨ ꯆꯥꯔꯨꯒꯦ ꯀ꯭ꯔꯤꯁꯇꯤꯗꯣ ꯃꯃꯥꯗ ꯌꯦꯡꯂꯒ ꯃꯃꯥ ꯑꯩꯁꯨ ꯆꯠꯂꯨꯒꯦ ꯅꯤꯡꯉꯥꯏ ꯇꯧꯏ ꯃꯃꯥꯗ ꯃꯅꯥꯎꯅꯨꯄꯤꯒꯤ ꯃꯇꯧ ꯎꯕꯗ ꯂꯥꯡꯂꯦꯟꯅ ꯅꯪꯗꯤ ꯂꯥꯛꯄ ꯌꯥꯔꯣꯏꯌꯦ ꯇꯨꯏꯁꯟ ꯆꯠꯇꯣꯏꯅꯤ ꯂꯥꯛꯅꯤ ꯑꯩꯗꯤ ꯂꯥꯛꯅꯤ ꯍꯥꯏꯖꯅꯤ ꯅꯤꯡꯉꯥꯏ ꯇꯧꯏ ꯃꯅꯥꯎꯅꯨꯄꯤꯗꯣ ꯃꯥꯅ ꯀꯞꯄꯗꯣ ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ ꯁ꯭ꯀꯨꯜꯗꯒꯤ ꯋꯥꯅ ꯍꯜꯂꯛꯄꯒ ꯃꯃꯥꯗꯣ ꯍꯥꯏꯔꯛꯏ ꯉꯥꯏꯍꯥꯛ ꯄꯨꯈ꯭ꯔꯣꯁꯦ ꯃꯤꯅꯥꯛꯁꯤꯅꯁꯨ ꯃꯇꯦꯡ ꯄꯥꯡꯉꯛꯏ ꯀꯣꯛ ꯄꯨꯕꯤꯔꯛꯑꯣ ꯀꯩꯗꯧꯔꯒꯦ
ลางเลียนดอมะนาวนุปีได้ยิงแล้วก็ฟิโรลหงดอรอฮาราวฮาราวได้อิมุงเดเจนซินเครมะนาวนุปีดอมาเชนมาปุปุบีดานีไฮเนฮาราวซารีบันีตันจาดุดาลางเลียนมามาได้ไฮเรอีมาม่านาฮันบุบกต้นบีดากิโลบดอไอสิงโดคราบันีกงอาศัยอิงเยเลยดูหังเอีก็ได้เด็กนังเดียดิฉันไปสาธินเวลาอเมกะกานะกะยาเลียมีอันนี้ก็จังว่าปีเกรลุปะจังว่านะเลียมบะอดุนบะบาดปิสลามีเฮมาอดุไฮรกะนปากิซาโลลามาบนัตราทักครบันีงาว่ากิงโทเกนะโทกีจัลโลสัลโนยสาโดวโดซาซาซานะโรพุงเสถิงซิลาบันีอมุกอิงมุงโดมได้ยิงละกะให้ตอมบีนังบุลอยดริบรันเฮลอยเรเฮกแต่อิมุงดากิไปทอรักปุกมทอเรนุงสิทกิมังทานะลีบริบันบีอันนี้ดูโซอดุมักทินทาดาของทางซึ่งดูทางบ่าวเครซุมลำบีดลากปะดาเทงนาบมีครากงนะตัวนั้นละอีเลยสาบิสาไกด์ตัวเนี่ยอินอมจ้าไอคุยเดสิงจูจารุเกเลยสาริงเงไฮสิดีเนี่ยลังเฮาดงนี้ไอคุยหงสึกลางเกไฮบะพังจิบสินีซุมลากปะนั้นมีนักสู้ให้มายุมดูโยเรยาวบกะอดุมักจุมริงมาทักตะกาขลีเลยสาบิสังกูอมาสู้สิงซูมายันกันนสวยตัวนั้นเลยรมีคริสตีดีมากิสุราเลยระตัวน่ะมาขาดสานะฮโรอ่างนปีอามากะลางเลียนกิมินักสิกะโดกาการักปะอูบดาเลยสาบิอามานะมรักตะกิไฮเรอีมินักสิเอนังสินะนุงดุมมาไม่เฮกลังกิบกะจับมาในมีสุกลากตีมีจังสินุนะพักมาทักตะพามีลางเลียนสุดมินนะพามเทไกสุไฮเดลางเลียนกิมาองดูดานักกันดะกินุปีอามานะมาโกกตะกักสิหัดละกะไฮเรอียาเรนังมาสุดีมานนี่ไม่อามสิอดุมกงนะยาระบสิมาใส่สิดะลางเลียนสุไฮเรอีดีมานนะเตบะไอสุมมังกิโตนอยเดกไอไฮดุยโนคังดะบกิไอสุไกบะอดุกินอยนะวางงักปะดะปังซาวดะซาวนิงบะดุยนี่มรักตะกิอามานะอมุยาเสเลปโลยมะอดุไฮระกะเนดาโทเฮนโดนานคราดิกุยเรไองอนดะนังหังอามานี่อดายนะดุกานดะไลริงไงดะนังยูนิเวอร์ซิตี้จัดปะโอคิบะกิUniversity chalam gani na hai ki bani la amme aina pe ki ba pot jai do loi han do amme kana de ama koi na batau se ma da ngam ba ya bra lang len no phet tau dun da hai ri kanam koi ning ma phau dre da makha da gi chen khala I Christy do ma che gi manak ta che ai thi lo la o chat la ge ai ning sai na le heu hai du ni lang len do pham lam ba de hogot la ga ai nga ngam ta thel lu ki ge aman hai ri Sasala ogo singju to labani hoi kuiroi manaw nu pido makut sam laga kum khre lang lendo ma na kum ki baga makhoi masen son na hawi da thoyen se so he man dra bani da jahi taruk maya khangna raga thok nu pi chenjali as nu pa se thaja ba ya banate da ko lang len se kyam ikayam ne minak sina makha tari ya re dasi wari se thupchin krase mangon de henu arani adui saru ngasi kauri se sidagi adum ekhoi masal kauna da bi tawbo tawrugum se phajadeba ekhoi na khara hallase ma di kyang waram gani aina khanjan bada isa se kinong tawi ngyak sang na bai sidi mahausa ni da sidagi khana dra loire makhoi mase mahai mayo ansin na duna wari sanari langlen ngak lak pangai bo oina ngyak sang na ba marup oi bagi hauna sani na tabrani Marup na punsi ni marup na thawai hainaribani marup ki thaudang punsi da yamna chawi marup ki mapan sargayawi marup ki mapan patan yawi no magi matamna asungayu yadabana langban gi purnima yogadabagi chidai adwaini phaklang marini ikoi sinma mapham pali bathokna wado khazik hanglei malang bama su liri Pamung jabuk the hipliba mai thong da no humang mari kariba kana gumbia siki humai humlibani malang ba nang no on thok na so wa khangkreda isor gi kutsem nang bo chatli amam balambi amada asum tingkhang ni lani haiba kisu mi pai ba phau trabagum sahing cha ba kai ma su thoglakani haiba ki da bagum chatli lambi do atomak akan basabani mapan thongda so labido kuina sangna mathanna ta chatpa phanghandre law duna tungdagi khonjal lamana aduma magi maikai da tana duna lai ngai kho chatkino punna jamina se
nupa khonjelda tanik kanna chelakpagi sor chauna holiba makhai tarakliba khonjelduna sumsum manakta naksilakpada musi mangal amaga tung inda mana lakpana uri amambalaktuda uramdaba mabu chagadabaki lumduna leiramba singado mipai chawbi pakat inbi nuzado kibana masa thak-thakni laimai thakta khuru kullaga phamthaduna kablakli hik lawba makhai masado kire ai kire sangsar se ai kire musi ngalamba mangalna sumning thina maning tamna ngalakpada mitmangda masing marang phan mitmangda sagoi saramba akiba masaksing adubu ngakthoklaga khalliba nupa aduna thangsilai magi makhutto nupi sigi mitmang tamna nangidamak ai lehelo senarage nangmo mikap khudingi khonjel sina tarakpada leimai thakta famduna leiriba nupido khari khazi khonjel adugi maike de yen khalak pahobaga mitmangda urakpa saktamado amuba leijil amana laksilaga poduna chatkre mafamdagi lapna matau aduda leimai thakta famliba nupido koyingi masadu leiduna maike sinba thungna haurakpada kasai ke phamung chabukta tumliba nupido malang taibong setna khaina khre mami khang sing khre mamai du su humang marik ne yom khre sor hon basu yamna waraduna tuminna phamung machi amada tasallaga phamkhre makhu thokai yamna wana holam basor aduna khara pharak lambada mitbang da uriba phaklang aduda theliba phaklang gari duda yenkhalai chimbal da susoli maglak naramgani da nongan kadaba khrasu walini tumthaba yakhidraide wai khrasi sumsolamaga tapna muhim tharagli masado mitlu ani du su isinkhre mihak potharage matagum sakchu khenaba miyoi khudingmaki leifam oibana khara amana tummi khara amana chatli khara amana tumba haibasiga yiknabo oiduna thang satnarakadawri makhal mathilni oiriba mamlaba ka ado lantern gi piklaba mangal duna chalai duna ngalhalli famung makha adoda ningai duna family banupa ado chumring mafam amada miting thamladuna karamba mafamda nangna lotbage natti lotpa natte nangdi khotnaba kandaba ina nangbu fangdabani thikini nangbudi aina maikei khuding thiduna nangbu fanglaba matamda nang aigidamak lepiyu amam angan sena khainari tumlamba sing sohgotnari ahing aduma tumdriba sing adusu yahongan basa hagotladuna mana tawning bathabak sing tawba hokre Kelvin sohgotlaga sumang thelong du sit singi imungi mi amata hagolaktrabada amuk imung mangun ado ayuki wai tasan bahorakle madudagi mathang imung mangon wai sitnana taithui mana wai taibaloi silakpa adwaida matem sisa suleng khalai imung mangon sitnana lerambada obada nakanda wai tai nuradu thadokliba Kelvin da yengduna hairi handakti maram yamo khalai ko yumsibu mi helamdagi training lami batil dagi ising magto kallaga makhut masa hamdoktuna lengzumda yaliba phadiduda taithokna sumang machiduda leptuna harauboi keiboi hairi idemse handakti hek fangbaga pharek da pusula adamni yam otle manai mangonda leplamba matai mado Kelvin gi manakta changaktun hairi school chatori bra nang dia second Saturday gi suti lei temse oh phare adudi tarpan usok ki baton tawgadaba migi listo nang yamu su suti leingeda amudai thokmino heng naksila kana taha tawgadaba saro idemse yumda ka toina trokat pade laifam amada oina chatlaga katlasi haibani hoi cha thakpa loire irage ai tanam ta leiruki ngalida nangbo ngahak leirega leiyo kanam hagotnadri yani ai halakpada chapchani rims road tagi oi leirage natraga uripok macindagi ramhekta hoi nangna thokpa tawro ani de wari sanaraba tong masa gi tawgadaba mathawsing ado tawnaba hokre Kelvin sumamit mamai taraba tong masamana du sitnan ke hatlaga thorai isai ngangduna nang leirambana malim mashida thamoi palambani machindu suhairi
positive vibes saram charaga pintho leiba haiduni mai pradip tu hogi sirane baya ka gai matin tagi tumam duniu mathanda murmum solaga gelom da chumring thokre sum leirak adu lakpada tanyam chanana pradip tu sorok da wai siladuna ising chai thokla leirami Kelvin du sum changsilaktuna khuba ka khuduna changi itaw na thabak pharambasida nataw di na to nei pi tare ada Pradip tu makhut amane ising mak to pai makhut yetuna kan du nei ising do adumak chai thok na hairi hei minai mang da jagoi sarakano nasakado yening tabanu fu taret mukhare adum mai thakta netla lerami se kamaina no yare loishilo walking chaluse tan sulai ase halakpada Pradip to mamit khane yengi Kelvin da bazar ma kaise khizare bonga Vaisnav namaste adum leng bikro nanai lei jawrage Pradip karan tongno saloishilo Somdana mamtop sin bathungna makhei khonjal kharana nilli chawado suman maton da leplaga Noi bu chanadribro tara ma thoi mamang du chak thindori bani ko Manung da sumama ki Minakshi ka to upo mamang du da wangang nari Paisa kharelo bazar da no oizrani ba adum thun halake babung ton gari se pugradam ni ko Kobi do kg manga muk tang leiro ko Hoi ba se manam nambiro babung se koi law leire Taha imung dagi chen thorai makhut ta pairu phone do nakong da thamna dana machin da suhairi Thomo ai thodore eko Nungsi chithi I khiba mapu mahakta nungsi pakhum phangnabra Thamoi polum thangdaragi khanbanara Kari iriba isor ma busu wahai duna sumbadi Onthokna suhai khreda khudhaiba Sang na lay banagam palambi paring duda hensang yoli busing adugi mana masing sing do maya lady Minakshi phamthaduna khanduna potpham amadagi amada pamliba adumak leinaba tungde inari amasu kari shungang da adumak inei potpham amadagi amada khya thongrom dagi walking la ibanupa ani do ngahak amung chin ngahak amu chat tawduna yausilagle makoi sunagam pal paring aduda Pradip chatminariba mamana batuda hairi Kelvin nang tandu kai de lei sai no chatlamba khongthang khanglip lepi Kelvin do magi matau da Pradip su khanglip lepi kadorge Kelvin du sorok chabuk aduda nokfet tawna leptuna lei thokre midyeng du su chumjing makharom de yengi tawriba matau da Pradip su Kelvin de yengduna kainu chap yungei le kholai sibo Kelvin gi masano maga Kaidoragi me Kelvin Chap nung na leplam nupa do khangchang changki makharom da nakan da leplam Pradip su tanari chen ki badugi maikei da Minakshi su pot lei baloi raduna hagulai Langlen chatlasira Ani du chat pa hoi Minakshi na mangda khangau dana magi tungda chatli balanglen do khanglaw lawri Ayo ima tungdagi so thabet holaduna nupa magi khonjal so Kelvin mi masamdo thado mi rangbo Minakshi su khonjal khara tarak padudo onthorei leiram liba drisa do karam haisige magi mama nabigi zum launa thadari ba masamdugi matonda kanagumba tamba amana chatkiba yaroi matakum kanna yali tambadugi tungdana nupa amana pakhatna prithibigi lanjaw laktorabugum langlim su tungda masam chingla iba ado naraduna tunglei thorei leplem liba saktam do ubada tumin leikre Minakshi su phat kaurai da Pradip ngok wakhal mangraba Kelvin do mana pairiba samdo phat thadorai amadi magi mangda lepliba mapuge ayaba yaudana pairuriba samlangi mapududa hairei amuk mangkhidrana tawbuni ai soikre langlido atumak tumin lei pakhum pirakte Pradip to hairei Minakshi da yenglaga Minakshi bema thiba watpanani haidoira onthokna nakna leiramgre da Pradip kaibuno noi le kai de yum saba yaunarak tore